ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯧꯅ ꯃꯥꯜꯂꯤ ꯀꯥꯈꯠꯂꯒ ꯀꯦꯁꯄꯔꯒꯤ ꯊꯣꯡꯅꯥꯎꯁꯤꯗꯒꯤ ꯃꯣꯕꯥꯏꯜꯗ ꯑꯩꯒꯤ ꯐꯣꯇꯣꯁꯤ ꯅꯝꯊꯣꯛꯈ꯭ꯔꯒ ꯃꯣꯏꯅ ꯚꯥꯏꯔꯦꯜ ꯑꯣꯏꯍꯟꯊꯣꯛꯈ꯭ꯔꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯟꯁꯤꯡ ꯏꯆꯥꯁꯤꯡ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯃꯣꯏꯅ ꯑꯗꯨ ꯚꯥꯏꯔꯦꯜ ꯑꯣꯏꯈ꯭ꯔꯒ ꯑꯩꯒꯤ ꯂꯥꯏꯐꯇ ꯗꯦꯟꯖꯔ ꯔꯤꯛꯁ ꯑꯣꯏꯔꯤꯁꯦ ꯃꯣꯏ ꯑꯗꯨ ꯈꯜꯍꯧꯗꯕ꯭ꯔꯥ ꯀꯨꯀꯤꯅ ꯃꯤꯇꯩ ꯑꯩꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯑꯥꯎꯠꯀꯝꯗꯣ ꯐꯣꯛꯁꯀꯤ ꯏꯃꯥ ꯏꯕꯦꯟ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯆꯠꯂꯝ ꯇꯥꯔꯕ ꯍꯦꯚꯤ ꯀꯦꯖꯨꯋꯦꯂꯤꯇꯤ ꯊꯣꯛꯀꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯒꯅꯤꯁꯦ ꯀꯅꯥꯝꯕ ꯃꯣꯏ ꯑꯦꯟꯇꯤꯁꯤꯄꯦꯠ ꯇꯧꯔꯝꯃꯣꯏꯕ ꯆꯠꯀꯅꯤ ꯊꯣꯛꯂꯛꯏꯕ ꯃꯣꯏ ꯆꯠꯍꯟꯈ꯭ꯔꯦꯅ ꯑꯩꯉꯣꯟꯗ ꯁꯥꯎꯅ ꯂꯥꯎꯔꯤꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯦ ꯉꯔꯥꯡꯒꯤ ꯂꯥꯟꯐꯝꯁꯦ ꯃꯣꯏ ꯏꯃꯥꯖꯤꯟꯐꯧ ꯇꯧꯔꯝꯃꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯑꯩꯕꯨ ꯈꯪꯕ ꯑꯃꯅ ꯄ꯭ꯔꯥꯏꯚꯦꯠ ꯒꯥꯔꯤꯗꯗꯤ ꯆꯠꯍꯜꯂꯔꯣꯏ ꯆꯠꯄꯤꯒꯦ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯕꯁ ꯑꯃ ꯑꯦꯔꯦꯟꯖ ꯇꯧꯔꯤ ꯏꯌꯥꯔꯄꯣꯔꯠꯇ ꯑꯗꯨꯗꯩꯗ ꯏꯁꯀꯣꯔꯠ ꯐꯨꯜ ꯏꯁꯀꯣꯔꯠ ꯄꯤꯔꯒ ꯆꯠꯄ ꯌꯥꯅꯤꯅ ꯍꯥꯏꯕꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯗ ꯆꯠꯂꯦ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯍꯥꯏꯔꯛꯄ ꯆꯠꯀꯥꯟꯗ ꯑꯦꯁ ꯄꯤ ꯂꯩꯔꯝꯃꯦ ꯑꯦꯗꯤꯁꯅꯦꯜ ꯑꯦꯁ ꯄꯤ ꯂꯩꯔꯝꯃꯦ ꯃꯈꯣꯏꯒꯤ ꯅꯣꯂꯦꯖꯗ ꯑꯩ ꯏꯌꯥꯝꯕꯩ ꯃꯆꯥꯅꯨꯄꯤ ꯂꯧꯁꯦ ꯑꯩꯒꯁꯦ ꯀꯥꯈꯠꯂꯦ ꯕꯁꯁꯤꯗ ꯀꯥꯈꯠꯄꯁꯤꯗ ꯔꯤꯃꯤꯇꯦꯔꯒꯤ ꯏꯪꯂꯦꯟꯅꯁꯨ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯈꯤ ꯑꯩꯈꯣꯏ ꯁꯤ ꯑꯥꯏ ꯗꯤ ꯀꯥꯡꯕꯨ ꯑꯩꯈꯣꯏꯒꯤ ꯑꯙꯥꯔ ꯃꯤꯡꯗꯨ ꯂꯣꯏ ꯂꯧꯈꯤ ꯑꯗꯨ ꯂꯧꯔꯒ ꯆꯠꯄꯁꯤꯗ ꯁꯦꯡꯃꯥꯏ ꯌꯧꯔꯝꯗꯥꯏꯁꯤꯗ ꯁꯦꯡꯃꯥꯏ ꯕꯖꯥꯔ ꯈꯔ ꯌꯧꯔꯝꯗꯥꯏꯁꯤꯗ ꯑꯦꯁ ꯄꯤꯅ ꯃꯥ ꯀꯔꯤ ꯏꯟꯐꯣꯔꯃꯦꯁꯟ ꯂꯩꯕꯅꯣ ꯀꯩꯅꯣꯗ ꯀꯥꯈꯠꯄꯤꯔꯣ ꯀꯦꯁꯄꯔꯗ ꯑꯣꯏꯅ ꯀꯥꯈꯠꯄꯤꯔꯣ ꯍꯥꯏꯔꯒ ꯆꯠꯂꯦ ꯃꯇꯝꯗꯨꯗ ꯑꯩꯅ ꯀꯣꯟꯅ ꯃꯤꯅ ꯊꯥꯔꯛꯄꯅꯤ ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯀꯥꯟꯗ ꯃꯥꯜꯂꯤ ꯑꯩꯈꯣꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝꯒ ꯄꯨꯂꯤꯁꯀ ꯌꯥꯝ ꯂꯥꯎꯅꯍꯧꯋꯤ ꯃꯤꯅ ꯚꯤꯗꯤꯑꯣ ꯊꯥꯔꯛꯄꯅꯤ ꯑꯩ ꯃꯤꯡꯁꯨ ꯌꯥꯝ ꯄꯜꯂꯤ ꯑꯗꯨꯒ ꯁ꯭ꯄꯣꯠꯇꯨꯗꯤ ꯑꯩꯈꯣꯏꯗꯗꯤ ꯊꯜꯂꯛꯇꯕꯅꯤꯅ ꯃꯁꯤ ꯑꯇꯣꯞꯄ ꯀꯥꯟꯗ ꯕꯦꯛ ꯀꯥꯟꯗ ꯁꯦꯛꯃꯥꯏ ꯃꯥꯜꯂꯦ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯆꯟ ꯏꯆꯥꯁꯤꯡꯗꯨꯅ ꯌꯥꯝ ꯁꯥꯎꯔꯤꯁꯦ ꯑꯩꯅ ꯈꯟꯕꯗ ꯃꯤ ꯄꯥꯎ ꯇꯥꯕꯅꯤ ꯃꯣꯏꯁꯨ ꯇꯣꯡꯒꯦ ꯌꯥꯗ꯭ꯔꯒ ꯑꯩꯈꯣꯏ ꯑꯅꯤ ꯀꯃꯥꯏꯅ ꯕꯁꯇ ꯌꯧꯔꯛꯏꯅꯣ ꯀꯦꯁꯄꯔꯗ ꯀꯃꯥꯏꯅ ꯀꯥꯈꯠꯈ꯭ꯔꯤꯅꯣ ꯍꯥꯏꯕꯁꯤꯒꯤ ꯑꯥꯔꯒꯨꯃꯦꯟꯗ ꯁꯥꯎꯅꯕ ꯃꯥꯜꯂꯤ ꯑꯗꯨꯗ ꯑꯟꯐꯣꯔꯆꯨꯅꯦꯠꯂꯤ ꯃꯣꯏꯅ ꯑꯩ ꯃꯤꯡ ꯄꯟꯕꯤꯕ ꯑꯗꯩ ꯐꯔꯦ ꯑꯩꯈꯣꯏꯗꯤ ꯁꯦꯡꯗꯝ ꯊꯧꯔꯦ ꯑꯗꯒꯤ ꯀꯪꯂꯥ ꯇꯣꯝꯕꯤꯗ ꯅꯨꯄꯤ ꯃꯌꯥꯝꯁꯤꯅ ꯊꯠꯂꯒ ꯑꯗꯩ ꯂꯥꯎꯕ ꯈꯣꯡꯕ ꯇꯧꯔꯒ ꯃꯥꯅ ꯀꯔꯤ ꯑꯣꯏꯗꯅ ꯃꯥꯗꯤ ꯆꯠꯍꯜꯂꯤꯕ ꯀꯦꯁꯄꯔꯗ ꯄꯨꯊꯣꯛꯑꯒ ꯇꯧꯔꯒ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯧꯅ ꯃꯥꯜꯂꯤ ꯀꯥꯈꯠꯂꯒ ꯀꯦꯁꯄꯔꯒꯤ ꯊꯣꯡꯅꯥꯎꯁꯤꯗꯒꯤ ꯃꯣꯕꯥꯏꯜꯗ ꯑꯩꯒꯤ ꯐꯣꯇꯣꯁꯤ ꯅꯝꯊꯣꯛꯈ꯭ꯔꯒ ꯃꯣꯏꯅ ꯚꯥꯏꯔꯦꯜ ꯑꯣꯏꯍꯟꯊꯣꯛꯈ꯭ꯔꯦꯕ ꯑꯩꯗꯤ ꯀꯣꯟꯅ ꯄ꯭ꯔꯦꯁꯃꯦꯟꯁꯤꯡꯅ ꯐꯣꯟ ꯇꯧꯔꯛꯄꯗꯒꯤ ꯍꯥꯏꯔꯛꯄꯅꯤ ꯈꯪꯕ ꯑꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯟꯁꯤꯡ ꯏꯆꯥꯁꯤꯡ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯉꯥꯏꯍꯥꯛ ꯁꯥꯎꯅꯤꯡꯕꯗ ꯀꯩꯅꯣ ꯃꯣꯏꯅ ꯑꯗꯨ ꯚꯥꯏꯔꯦꯜ ꯑꯣꯏꯈ꯭ꯔꯒ ꯑꯩꯒꯤ ꯂꯥꯏꯐꯇ ꯗꯦꯟꯖꯔ ꯔꯤꯛꯁ ꯑꯣꯏꯔꯤꯁꯦ ꯃꯣꯏ ꯑꯗꯨ ꯈꯜꯍꯧꯗꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯀꯨꯀꯤꯅ ꯃꯤꯇꯩ ꯑꯩꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯑꯥꯎꯠꯀꯝꯗꯣ ꯑꯗꯨ ꯍꯦꯛ ꯇꯧꯔ ꯈꯜꯂꯒ ꯒꯝꯈꯤꯒꯥꯏ ꯃꯣꯁꯨꯝꯗꯒꯤ ꯍꯦꯛꯇ ꯅꯨꯡ ꯑꯆꯧ ꯑꯆꯧꯕꯁꯤꯅ ꯂꯦꯟ ꯇꯥꯔꯛꯄꯗꯣ ꯇꯥꯕꯗ ꯃꯤꯡꯁꯤ ꯀꯩꯅꯣ ꯀꯦꯁꯄꯔꯒꯤ ꯃꯤꯡꯁꯦ ꯀꯥꯏꯑꯦ ꯑꯗꯨ ꯃꯊꯛꯇ ꯍꯥꯏꯒꯠꯂ ꯇꯣꯡꯉꯤꯕ ꯁꯤꯐꯥꯏꯁꯤꯅ ꯈꯨꯝꯖꯤꯟꯕ ꯅꯪꯍꯧꯗꯅ ꯅꯨꯡꯁꯤ ꯄꯥꯏꯁꯤꯜꯂꯛꯑꯒ ꯃꯈꯨꯠꯇ ꯏ ꯑꯣꯔꯣ ꯇꯥꯏ ꯁꯣꯛꯄꯁꯦ ꯑꯁ ꯑꯗꯒꯤ ꯊꯧꯔꯒ ꯀꯩꯅꯣꯁꯤꯗ ꯃꯣꯏ ꯁꯤꯐꯥꯏꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯥꯛꯊꯔꯒ ꯎꯗꯅꯕ ꯃꯈꯥꯗ ꯐꯝꯃꯣ ꯁꯤꯠꯇ ꯐꯝꯒꯅꯣꯅ ꯌꯥꯝ ꯋꯥꯅ ꯑꯗꯨꯃꯥꯏꯅ ꯆꯠꯂꯦ ꯑꯩꯗꯤ ꯀꯩꯊꯦꯜ ꯃꯥꯟꯕꯤ ꯌꯧꯕꯁꯤꯗ ꯑꯁ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯁꯥꯡꯅ ꯅꯣꯡꯃꯩ ꯀꯥꯞꯅꯕꯅꯤ ꯄꯨꯡ ꯑꯃ ꯍꯦꯟꯅ ꯍꯧꯔꯕ ꯏꯁꯇꯟ ꯒ꯭ꯔꯦꯅꯦꯠ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯑꯗꯩ ꯑꯥꯔꯃꯤ ꯌꯧꯁꯤꯜꯂꯛꯑꯀꯥꯟꯗꯗꯤ ꯂꯥꯏꯐ ꯕꯨꯂꯦꯠꯁꯤ ꯌꯥꯝ ꯀꯥꯞꯄꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯁꯤ ꯃꯣꯏ ꯕꯤ ꯑꯦꯁ ꯑꯦꯐꯁꯤꯡꯁꯤꯅ ꯃꯣꯏꯒꯤ ꯀꯦꯝꯞꯇ 77 ꯆꯝꯐꯥꯏ ꯀꯝꯄꯅꯤꯗ ꯆꯪꯁꯤꯜꯂꯒ ꯑꯩꯈꯣꯏꯁꯤ ꯃꯣꯏ ꯂꯣꯖꯤꯁꯇꯤꯛꯀ ꯃꯣꯏ ꯆꯥꯛ ꯁꯨꯝ ꯆꯥꯎ ꯌꯥꯗꯦ ꯑꯩꯅ ꯇꯟ ꯈꯔꯁꯦ ꯅꯣꯏ ꯑꯃꯃꯝ ꯆꯥꯃꯤꯟꯅꯁꯤ ꯆꯥꯎ ꯌꯥꯗꯦ ꯑꯗꯨ ꯄꯨꯡ 4-5 ꯂꯩꯔꯦ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯄ꯭ꯔꯦꯁꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯗꯤ ꯖꯤ ꯄꯤꯁꯤꯡꯒꯤ ꯍꯣꯝꯋꯥꯔꯛ ꯇꯧꯕ ꯈꯔ ꯋꯥꯠꯄ꯭ꯔꯥ ꯀꯣ ꯃꯈꯣꯏ ꯏꯟꯇꯦꯂꯤꯖꯦꯟꯁ ꯂꯩꯐꯝ ꯊꯣꯛꯏ ꯀꯔꯤ ꯀꯔꯤꯅꯣ ꯚꯜꯅꯔꯦꯕꯜ ꯑꯦꯔꯤꯌꯥꯁꯦ ꯃꯨꯚꯤꯡ ꯑꯥꯔ ꯑꯣ ꯄꯤ ꯑꯣꯔ ꯁ꯭ꯇꯦꯇꯤꯛ ꯑꯥꯔ ꯑꯣ ꯄꯤ ꯇꯧꯗꯅ ꯗꯦꯟꯖꯔ ꯊꯣꯛꯀꯗꯧꯕꯁꯤꯡꯁꯦ ꯃꯈꯣꯏꯅ ꯍꯥꯟꯅ ꯋꯥꯇꯔ ꯇꯥꯏꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯔꯦꯟꯖ ꯇꯧꯗꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯕꯗꯧꯅꯀꯣ ꯑꯩꯈꯣꯏ ꯆꯠꯂꯤꯉꯩꯁꯤꯗ
ꯅꯨꯄꯤ ꯃꯌꯥꯝ ꯂꯝꯕꯦꯟ ꯊꯠꯆꯜꯂꯒ ꯒꯝꯒꯤ ꯐꯥꯏ ꯍꯥꯏꯕ ꯀꯩꯅꯣꯗꯨ ꯊꯥꯒꯠꯂꯛꯄꯁꯦ ꯑꯩ ꯆꯠꯂꯤꯕ ꯁꯤꯐꯥꯏꯁꯤꯡꯁꯤꯅ ꯎꯠꯂꯦꯕ ꯁꯤꯗꯤ ꯁꯤꯆꯨꯋꯦꯁꯟ ꯅꯣꯏ ꯆꯦꯛꯁꯤꯜꯂꯣ ꯃꯣꯏ ꯐꯣꯇꯣ ꯂꯧꯔꯒ ꯃꯣꯏ ꯀꯃꯥꯟꯗꯔꯁꯤꯡꯅ ꯊꯥꯅꯩ ꯑꯗꯨ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯟꯐꯣꯔꯆꯨꯅꯦꯠꯂꯤ ꯍꯟꯗꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯇꯧꯕ ꯁꯤꯗꯩꯗ ꯁꯟ ꯑꯣꯐ ꯗꯤ ꯁꯣꯏꯜ ꯑꯃꯐꯥꯎ ꯌꯥꯎꯗ꯭ꯔꯦ ꯀꯣ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ DGP ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯅꯟ ꯑꯣꯐ ꯗꯤ ꯁꯟ ꯑꯣꯐ ꯗꯤ ꯁꯣꯏꯜꯁꯦ ꯌꯥꯎꯗ꯭ꯔꯦ ꯑꯩ ꯁꯤ ꯀꯃꯨꯅꯦꯂꯥꯏꯖ ꯑꯣꯏꯕꯒꯤ ꯋꯥ ꯅꯠꯇꯦ ꯒ꯭ꯔꯥꯎꯟ ꯔꯤꯌꯦꯂꯤꯇꯤ ꯐꯦꯛ ꯑꯣꯐ ꯗꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯑꯗꯨꯅ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯃꯤꯠ ꯁꯍꯥꯒꯤ decision free movement in national highway after 22 months haibse koki nupi sing skatan tawbo ngamre purpose defeated oy khasi aina sadu bisi ai national highway tatpasi sahi humpol mari gi mamangda class 6 ta mingeda 1961 da ahing the MST da leaga nongalamdai pung mari dagi kangpokpidi convoy ga yawrakraba 64 ya retarakkamena the 22 months kida kamai national highway hakdokane chi kamaina secure oirajana adu khangningbagi moina police na oi gari de yawbi ani hebedi tatpadeba assessment copy finding a senior citizen ni sahi 78 ki sudurubani aduna law abiding citizen moina government na police na satlo en moy gari ka bali tatpaneba matang se leina khoi police force khoi SP se maroina ai am thagale ai gari gumba bus rata lam ta di khongal lam ta di am thina sokani adigi mu force ki imai ben hinau si chalam taraba heavy casualty thokani adu maina tarungane se kanam mo mo anticipate torong mo ba tatni thoklei ba moi chalan gre na iwada sauna law imai ben ki na lan pham se mo imagine bau torong mo kam thin sokani bus si pukai kai na puluk ya ta na kemta thanami bane ba adigi yo lo matung sida ai se CID report thare petigi mi cooking pi cham na khaide na chani mukhe dong ki pai kan da thatta la pham le re ani basic kan buda ai pau pe moi major dula ai safely kan noi yum da yawan na bang sellu samai na pau le le na moi we are considering deciding how to reach you their escort command you ri khanare pung ahum mari ni pung ahum mari sida ai ngon de yoba license weapon de sumai na location kare ko ai license weapon location kare se ai na moi si poising sila hai kari gumba casper se mai tha adi na khoi di noi officer singi order ngai ga do ai di gari mai thara ba ai self defense ko na ai thau ta ba thau to pa ai na hai bi si moi na pakatr to ira ki ko pung ahum daga nungdang pung manga ga ta tau ta ka sidadi moi thammage na moi officer amna ai license weapon sin location gi salam dai de buri rai na thina kan che akhoi ani khakta lowbai lak na bai dam ta asang phon gi gari yankhai buk lai major amna singaga machhi matang sida khoi central security force BSF amade asang phon safely biduk tem tadi thagli question di matam sida ina wakhanda nungai rakta na ina khoi WhatsApp group am ta thagli daily the thokpoda ko ya school da maya ba bi singla thingba tana tana phuda ki go khokhiba adegi khoi hutor mung da 2023 gi me da ho ti jun july da maya ba bi sikya so na wa khok na tana tana kan ji ba da thamoi de u gi go khokhiba gi ai nongai ta na handa ki sidi khara scope deal tawra da lai na question mark ni ai hotel hai ki to binate adu bu puna mo rom phaya to matung si de moi asopa tu ya ore adu to re na ko na thaga na rakna khana the question mark the center ki
यूनियन होम मिनिस्टर गवर्नर सेक्रेटरी कौर तांग निपान चतप यारनी लंबेन क्लियर होने फोक्स मोना इन गुड फेथ ऑफ मनी पुलिस का मोई यानदब परमिशन मैंने इन्फॉर्म तौरगदा खब परमिशन चंब खोटू परमिशन पोथोदे परमिशन दी फंगदब माल हल्लाकांदा अखोइसे हल्लाकांदा असम राइफल मेजर इम्फाल थानादा हेनो टेकवे पोट थोंबदा कोई तौनागा मी मनगा तौलकांदा एसडीपी नोई यादे हाना यादर मैम पुल्लकादना लाउना खोना तौरीदबो पुलिस की भजन मोई कौरग वरी साने हाय सतीगनो हाय नायब गंगसिरा अबा अदुइना कम्युनिकेशन गैप नत्र माले मजे इन गुड फेथ सत्प यादो वई नक्सिन बा अन परमिशन याउदबगी चलनदबा मदुगी तसल माल अदुम तसल मरक्सिदा इमा पैना पैदि सिकना सेक माइदग लाउ खोंग तौरिबसे अइवोंद सावरगा मिंग पलगा भाइरे ओहलिसे मोई सिफाइदा पुलिस दा याउगे अदबदि साउनबदि तौरिरा अइनो इसा सिंग इचन सिंग मरे पैदि खितंग खंदानि मोइना पेंदबदगी अइगी मिंग फोटो वायरल ओहलिसे मदुना रिक्स ओहलिसे लाइफ रिक्स ओहलिसे अइवोंद कईनोदा आदे लेरिंगैसिदा कुकी सिंगना थागलएबा नोई मितैदो सिंगहनबा ngamba यक्से टेंशन जे WhatsApp ग्रुप ता फेसबुक थागलएबो रेना मुन सेक्रेटरी देशे कांगुदा हैगन वो दिस इज द सिचुएशन सो प्लीज try to escort her safely here boy haise pumari wanga tangada khangam ka hai either in the late night or early morning we'll try to escort you na hai adu sida lady but tension me amse adu face to lakodu say it's not easy it's very difficult psychological trauma the tension nam the layer somehow you work kare aina public का feeling but message the well intention da folks na pismart sakane hebatuda पुलिस का यागर बोई निंदा याओगे न चलुबा तो पुलिस सिंह इंडिविजुअल प्राइवेट अब तक पे यार होय तो चट के हरगा पे गाड़ी में सिली अदुदा स्कूटर याओला तो यानी है बेटी इन प्रेजेंस ऑफ एसपी एसपी ना पे चलुबनी सेजा एचन चा माया प्राइवेट सिंहनाई पांग दबदौना लोन तदी कइनो काइन हाइबदो अदुदी हाइदबना फै आई था कुनिथोगी लान सिदा लान भंग खुदिंग द 99% आई इसा सत्पा कि पांग सत्पन पारी आई सही सिदा कनाम कना तो मैंने तो दो मानती सी अन प्रजा सिंहना मरुएना इसन सिंह मरे पद सिंहना लान न खंड न बा आई मीडिया की थोंगा अपील तो